Ukhrul district Tangkhul amasung Kuki ani gi marakta Thokliba Irangsi Lamgi Matangda Yanadaba Oibana Leingakna Athubada Loisinba Ngamdabani haina Manipur Leingakki Deputy Chief Minister Loisinba Fongdorakli Wafamasi National gi Pauche ama Oiba Indian Express na Manipur gi Hauzik Oiba Fivam gi Matangda Loba Akhanaba interview amada mahakna Fongdokibani Leingak asina tongan furup ki luchingba singa wari sanakibagi Matangda hangwa wahangi paukhumda Deputy Chief Minister Loisinba na hai Kuki furup ki oinadi tongan ba group amasung community kaya leibagi mathakta makhoi singa dugi saktamda khenaba kaya lei loinana makhoi gi aningba apambasu amata manade maramaduna karigumba matamda apunbagi oiba dialogue kama pangthokna bohonabada arubu ohele Anoba Leingak asi semlaba matungda jomi gi kangbu amaga wari sanaba laikre wari sanaba adugi experience matungina makhoi singa du irang amadi muknaba pamde tangdu laitaba mawongda santainaba pami haibasi khangbangami Loinana atopa kangbu singa suwari sanaduna santainaba purakpa yabagi oithokpa lei haina mahakna fongdoki Ukhrul district ta hauzik oiriba fibam gi matangda hangba wahangi paukhumda Deputy Chief Minister Loisinba na haikibada Ukhrul district ki Irangsi maru oina lamgi chayetnaba kaya leibadagi thorakpani hairiba lamgi chayetnaba amasung yanadaba kaya asi matam kuinadagi leirakpa maramna Leingakna su Athubada Loisinba Ngamdabani adumakpu district asigi miyam hingsa gi thawong sing amata pamdre Manipur da naga sing na maitai amasung kuki ga matam kaya gi mamangdagi muknaraga lakpagi wari lei Adubu hauzikti naga sing irang pamdre maitai amasung kuki ani gi marakta Thokliba irang anidasu naga sing neutral oina leiri adubu ikhang khanghaudana litanda lambi matangda thorakhiba chayetnabagi waho asina irang asi chauthoraktuna atopa area kharadagisu sandorakli oirakli papiba masi tapna nemtharakani haibagi thajaba lei haina Deputy Chief Minister Loisinba na fongdorakhi